Manipur Life Life yengbiriba mayam pumnamagbu amukka hanna hidam minaksina ikoknon ikai khumnam utche ngasi so adom gi damakta pujarakli anawwa mapau kaya amuktang mitang taminaras Myanmar की मनुष्य चैनल इख्रबा टैक्सी खोंगदा Patriotic Writers Forum Manipur की मियोई मंगान सागत टीम अमना होकी बच्ची लिसिंगनी तरा निपान की में था चटकी President या स्कूल ख्वाराबम Secretary राकेश नावरेम Founder Secretary O.C. Meira Life Member Ojit Kumar Luwangcha अमदी S. Tandramani सरुक क्या खिबा होंचत अदुगी मपावनी होंजित तंजरी बसी अखोई की इरमदम मोइजरम्बा कबो तंपाको पार्लियामेंट की अयाब यावदना मतमदुली प्राइम मिनिस्टर जवाहरलाल नेहरू लिसिंग अमगा चमापन याखैहुदगी मार्च थादा म्यांमार दगी थोखी साना थोकलम कबो तंपा नीगी ओइकी वर्ग किलोमीटर कुनमापन पाक चौबलम मांग दिखीदना सुफम नोंफम लेदना वान हिंगन मिली बर्मा की खुबा मुंदल इखरसु टैक्सी खोंगी मैतेई सिंगदी मैतेई होइना ngasi suhini मैतेई नि हायबदा मगोई थोइदोम चाउथुकसरी टैक्सी खोंगो बर्मी सिंगना तिच्छी खोंग हायब खले बर्मा की खुबा मुंगल इखरसु टैक्सी खोंगी मैतेई सिंगदी मैतेई होइना अदम खिंगे मैतेई नि हायबदा थोइदोम चाउथुकसरी टैक्सी खोंगो बर्मी सिंगना तिच्छी खोंग हायब खले तिच्छी खोंग हायबदी जाम मखोंग हायबदी टैक्सी खोंग चटरी लंबी सी मोरे देखी तुमो मथलदा कुंरंग खुना कुंरंग ओक्सु सेजांग हायब सुखंगबा सग्यानी मिंदा मिंथा हायब सुखंगे मथलदा चुलिदा बुंडोला नियोटी तनान थानान हायब सुखंगबा हायब खुनसिंग असि मथन मथन चटदा अंगो चिंसांग लालगा दोंगहेट यौरगै दोंगहेटगी नीति तुरेलदा पुंग अमरम स्टीमर तोंगदुना चटदा टैक्सी खोंगो टैक्सी खोंग निंथि तुरेलगी मनिंग थंग तोरबांदा परेंग शान तारिबा निंथि जरबा फुल अमरी बुआरीगे सावन दुलनेबा अवालांदा इनिंथो गंभीर सिंहना थांग चांखी है तुरेलगी निंथि तुरेल को सिमिन रिवर है खले चौरो तुरेल सिगी तोरबांदनी सनाथुई हैने बसी अचुमबुनी हौजिकसु तुरेल सिगी तोरबांदा सनाताली टैक्सी खोंगी मैते खुंजा सिंगा खुचुमन खर फंगननबगिदमक बर्मी सुई मखादा सिमी ओइने हिंगी नुंगसिरब टैक्सी खोंगी मैते सिंगा ngasisu imalon maiti lonbo section na thago mutuna thamni barmis ke agi mamangda maiti lon ngangjabana makoi gi lemjana famoi macha masu sibu nungsina maiti lon maming thonari sana mai gi kubam yumthom koding gi latena thamni adumakko mi gi mikha polo laganina yumthom koding gi oina budhagi kubam su tanai fodana thamdaba yati नावरें लाइश्रम सगोलसेम चिंथा तखेलमा पुखरी होंग चिंबा युमना तारा की मथक्ता उन्न खुंदारिबा खुलसी योई चनी कुंठा होना युमली खुली नंदई सही चामरोंगी ममांगी खुंदारगलबा खुन्नसी की लिथौवैना हौसी नावरें गोपालना थौपुरी अखोइना रिपोर्ट लौबो मतम सिफावदा खुलसी की मैते मोर माना बर्मीस नुपासिंग मनिंग पानखे अदुबु ख्वाइदगी नाटवा अमदि चौथोकचेरबदि मैतेई नुपि लौबा बर्मीस नुपासिंग अदु मैतेई होदुना मैतेई मरकदि नौले लोइनना मैतेई नुपासिंगना बर्मीस नुपि लौरगलबदि मखोइबो मैतेई मरकदा हरकते यामति हौल खुलसिदा पुखरिओम मिंगो चोंगथाम ओंगि तोतोदेवी सही चाम अनि सुदुना ख्वाइदगी हेना सही यामति मैतेई बदौगे अमदि महाकसिमक
matam amagi miyam luchin korel izam irabota hatheng nana thena hobi isat amona ekoida man pauton kaya tamni हाँ मुझे कमाई चाहिए हाँ मैं जी पावन दोपा क्या मारे लोग मारा जी पावन बा अनी शुभ जी कहीं ना तो ऐसे मैंने सी इधे याद है करो कौन याद है सीधा मुँह माथा मुँह तारक से ने पावन बले रे क्यों के लिए अनी शुभ ने पी थिन ब्रा थिन देरा कोई रंदे जी तुम करी आने अदुम लाई बा चे मुझे अदुम लाई करने चलो रे हाँ पाओगी रे पापी रे लौकन नहीं आए ना लौकत नहीं है लौकत हाय जब बचा ले लौकत पीना भाई जब जान रहा लोग बात सत्य मचिन नांगे जी दादी मांगे दो ना भाई जब चाले यार ना सब बचा ते दबा मसिन हंग बा नंग लाने बा तंग लातुई ने बा खबर फोम लाने ये मसिन हंग बा ये मथा अरे हाई जब चले मथा अहुम शुभ जी कहीं लौकत ले लौकत पे तो करी गई फिर ओन को फिर पूरा कोई रहा उनको जाना है ना ओन को चलने थे सब से बात थोड़ी से ना नहीं है साहब लोग गए नहीं अब उनको आप नहीं karim tu tidak tahu rasa puang mag hinguna karim tu tidak tahu karim पीछे पीछे karim cuma por pide kita ngeliat dulu program hangi ini macam pulau juga buka karim dulu campur hati ada pi pada hinguna benar tahu ichena iman nang adi aina masih kan orang kangling ini mama naga senggau pi bagai na aku itu cuma pura sana ram deba awun posi ngarang nang pun atau rupanya neba ada undang di hinjeru roh ada na senggau masuk makau masama mana pi besar neba ada mana ada melete ada nupa na di nupi malam dah isyarat lau bagi oh pi ba yen pi ba san pi ba nga pi ba melete melete julet pi ba julete lau ba julete ada ki caku budi lebe cak lokor pasti cak cabar mengani pungi mata sida kari kari to ni kamaina ko ji pung je kanadi ko ja kanadi tam me i sigi pung je bi ko ja kanadi tam bi rakhe asi gi to asi gi mala gi tam bi ko o ja di si talam da hong de aham lai si ti si hong da pulap lai bi ra ya me mamin kai ko bijo ko je mango de pung je chai kya mo sai chai kya so ko tam bi sahi di tara le thoi sunde du ji sai chai kya so bi अभी ताकि चाहिए कुंठा माथे मुझे पुंगी लमसे लापीरबने अदो हजिक खुंजिदा टेक्सी खोंजिदा तो हजिक पुंग येबसे मी क्यामु ले पुंग येबबुदि मी मरी ले पुंग मरी येबसिना खगे लुहोंबा दगी मिगी लैतबा यावबगी संस्कार तोबा खतबा मयाम से सिदा दम मरी सिना दम असंग संग द तोंना रे नत्र अखोई सोरात काना हाइना ब्रा लाना थोरम हाइना ब्रा स्टेट कमाय सोरात ना सोरात दम हाय लुहोंबा दम हाइना रे ना famsak ka do bro lepsak to bro ham de di famsak to we hujik ti lepsak ga te lepsak na we do isai sak pa di kya mu isai sak pu de pala di ya mu tara manga rom le si khun jre da no pa no pi de kya mu isai sak no pi de di kuba isai le ni ga di khun bun mo se loi ni bu isai kuba isai le tra kuba isai le अभी नुपाना यामनो से लुहों मतसु अदो पुंगसी ओजाइना हाइरिबा पुंगी मागी मारोन से मसी लोइरेना खलाबा मखाताना तमनिंगबा खोटबा करी करी पुंगसिदा हाइदि अतोपा लमदा अखोगी मणिपुर दगी हाइतारे पुंगुंबगी वजागुंबगा तानादना तिंगनादना खरे हेना पुंगी ममदा थिजनबा फननिंगबा लेबिबा मरु ओइबदि अखोई सि पुंगे सिदा अखोगी इसी पुंगी सीजनबा मुपि येबि याबगे जो इसी पुंग इंगा खोटपा मरी काफाबा असिगुमजे याम दरकार ओइदों माल असिगी सिस्टम ngam sikai di lo pung asi aigu oja joiduna phadra kone phadra ka am ta yaudre de yaw sida lei si chahi ka yaudre phadra sagai ni ko simda aduna nga sagi maning da som da di ka yaudre yaudre som da di yaudre ka yaudre si jo adu ta di magi maron ra de tu a dai ji sura pirak kone ba sura ma jibo loi re adu ka thaba hitra di pung han ba pira su yaudre ni yaudre ai da di pung ji ka thaba si chen sa ba di training ma di chang ama sangi aroi boina pung ye matam da chandro si thinbra da hin thinbra chandro de
ꯁꯤꯗꯁꯨ ꯋꯥꯏ ꯊꯤꯜꯂꯒ ꯁꯤꯗꯁꯨ ꯇꯧꯋꯤ ꯇꯧꯗꯕꯁꯨ ꯌꯥꯕ꯭ꯔꯥ ꯇꯧꯗꯦ ꯍꯥꯏꯕꯗꯨꯅꯤ ꯂꯩꯁꯥ ꯅꯝꯕꯁꯨ ꯌꯥꯕ꯭ꯔꯥ ꯁꯥ ꯅꯝꯗ꯭ꯔꯤ ꯃꯩꯇꯩꯒꯤ ꯂꯩꯁꯥ ꯁꯨꯃꯥꯏꯅ ꯅꯝꯕꯗꯣ ꯅꯝꯃꯦꯕ ꯑꯅꯧꯕ ꯅꯤꯡꯊꯤꯖꯔꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯂꯝꯕ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯀꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯇꯥꯡꯕꯣ ꯈꯨꯜꯅ ꯇꯦꯛꯁꯤꯈꯣꯡꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤ ꯏꯔꯥꯕꯣꯠꯀꯤ ꯄꯣꯠꯂꯣꯏꯐꯝ ꯑꯣꯏꯈꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯆꯦꯟꯊꯈꯤꯗꯨꯅ ꯇꯨꯔꯦꯜꯒꯤ ꯈꯣꯡꯗ ꯂꯩꯈ꯭ꯔꯦ ꯍꯦ ꯂꯨꯆꯤꯡꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯅꯍꯥꯛꯀꯤ ꯃꯐꯝꯁꯤꯗ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯃꯐꯝ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨꯗ ꯄꯣꯛꯈꯤꯕ ꯂꯩꯕꯥꯛꯇꯨꯗ ꯆꯥꯎꯖꯈꯤꯕ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯄꯣꯛꯂꯒ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯑꯃꯨꯛ ꯍꯟꯈꯤꯕ ꯂꯨꯆꯤꯡꯕ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯃꯪ ꯃꯪꯖꯔꯝꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯪ ꯃꯪꯕꯤꯔꯝꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯂꯨꯆꯤꯡꯕꯤꯔꯝꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯂꯦꯟ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯔꯥꯕꯣꯠꯅ ꯇꯥꯡꯕꯣꯗ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯌꯥꯍꯤꯞ ꯇꯥꯟꯈꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯗꯤ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯍꯥꯏꯅ ꯈꯟꯖꯕ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞꯐꯝ ꯑꯣꯏꯈꯤꯕ ꯇꯥꯡꯕꯣꯒꯤ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯉꯁꯤ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯔꯥꯕꯣꯠꯀꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯆꯗꯨꯅ ꯄꯦꯇ꯭ꯔꯣꯇꯤꯛ ꯔꯥꯏꯇꯔ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯊꯥꯕꯨꯡ ꯀꯌꯥ ꯆꯨꯞꯅ ꯆꯠꯊꯖꯒꯗꯧꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯈꯤꯜꯂꯤꯕ ꯃꯤꯇꯝꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯔꯥꯕꯣꯠꯀꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯦꯡꯂꯕ ꯂꯥꯏꯐꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕ ꯇꯥꯡꯕꯣꯒꯤ ꯆꯤꯡꯃꯥꯏꯁꯤꯗ ꯂꯦꯞꯆꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯍꯧꯗꯣꯛꯆꯔꯤ ꯂꯝꯗꯝꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯑꯗꯨꯒ ꯍꯤꯔꯝ ꯀꯌꯥꯗ ꯂꯝꯖꯤꯡꯕꯤꯔꯝꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯃꯥꯂꯦꯝꯒꯤ ꯃꯤ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯒ ꯂꯥꯏꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯂꯩꯕꯗꯨꯝꯕ ꯏꯔꯣꯏꯄꯣꯛꯄꯒꯤ ꯂꯥꯏꯄꯣꯛ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯤꯡꯊꯥꯅꯕ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃꯈꯛ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇ ꯄꯣꯛ ꯆꯥꯎꯔꯒꯁꯨ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯀꯤ ꯂꯩꯖꯔꯝꯕ ꯃꯁꯥꯒꯤ ꯅꯤꯡꯇꯝꯕ ꯃꯁꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯃꯁꯥꯒꯤ ꯁꯛꯇꯝ ꯃꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯠ ꯀꯜꯆꯔ ꯉꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃꯈꯛ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯁꯥꯡꯈ꯭ꯔꯕ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯥꯡꯕꯣ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯟꯅꯩ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯦꯞꯆꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯩꯈꯤꯗꯕ ꯃꯥꯅ ꯌꯥꯇꯥꯈꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯃꯜ ꯌꯥꯝꯂꯕ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯟꯅ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯅ ꯃꯃꯜ ꯌꯥꯝꯅ ꯃꯍꯥꯛꯀꯤ ꯌꯥꯇꯥꯐꯝ ꯑꯁꯤꯗꯒꯤ ꯂꯩꯁꯥ ꯈꯔ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯩꯁꯥ ꯈꯔ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇ ꯄꯨꯖꯈꯤꯒꯅꯤ
ꯁꯤ ꯊꯨꯒꯥꯏꯔꯒ ꯌꯥꯅꯤꯕ ꯁꯤꯁꯦ ꯏꯇꯥꯎ ꯁꯤ ꯅꯝꯕꯁꯦ ꯅꯝꯃꯤ ꯇꯧꯔꯤ ꯅꯝꯃꯤ ꯄꯟꯊꯣꯛꯒꯤ ꯂꯩꯕꯥꯛꯇꯨ ꯆꯥꯎꯃꯟꯈ꯭ꯔꯦꯗ ꯆꯦꯡ ꯅꯨꯡꯒꯨꯝꯕ ꯌꯥꯎꯍꯜꯂꯨꯁꯤ ꯐꯣꯇꯣ ꯀꯩꯅꯣꯝꯇ ꯀꯥꯞꯍꯧꯔꯗꯤ ꯑꯩꯈꯣꯏ 5 ꯄꯨꯟꯅ ꯌꯥꯎꯁꯤꯂꯣ ꯄꯨꯟꯅ ꯄꯨꯃꯤꯟꯅꯔꯦ ꯈꯪꯅꯕ ꯏꯇꯥꯎꯗ ꯀꯥꯞꯄꯤꯌꯣ ꯃꯤꯌꯥꯝꯒꯤ ꯏꯔꯨ ꯃꯥꯏꯊꯖꯐꯝ ꯑꯣꯏꯔꯤꯕ ꯐꯤꯖꯨ ꯐꯤꯖꯥꯝ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯅꯤ ꯏꯔꯥꯕꯣꯠꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯃꯍꯥꯛꯀꯤ ꯄꯣꯠꯂꯣꯏꯐꯝ ꯑꯣꯏꯈꯤꯕ ꯃꯐꯝ ꯑꯗꯨꯃ ꯏꯔꯥꯕꯣꯠꯅ ꯌꯥꯑꯣꯜ ꯌꯥꯇꯥꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯔꯤꯕ ꯇꯦꯛꯁꯤꯈꯣꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯆꯩꯔꯥꯎꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯁꯨꯡ ꯀꯥꯡꯒꯤ ꯀꯨꯝꯍꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒꯤ ꯊꯧꯔꯝꯗꯗꯤ ꯃꯩꯇꯩꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯕꯁꯨ ꯌꯥꯗꯦ ꯅꯥꯎꯔꯦꯝ ꯔꯘꯨꯃꯅꯤ ꯀꯧꯕ ꯇꯦꯛꯁꯤꯈꯣꯡꯒꯤ ꯃꯩꯇꯩꯁꯤꯅ ꯄꯨꯡ ꯏꯁꯩꯒꯤ ꯁꯤꯟꯐꯝꯁꯤ ꯉꯁꯤꯁꯨ ꯉꯥꯛꯇꯨꯅ ꯊꯝꯍꯧꯔꯤ ꯇꯦꯛꯁꯤꯈꯣꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤꯗꯤ ꯍꯥꯔꯧ ꯐꯥꯔꯒ ꯌꯣꯟꯕ ꯁꯅꯥ ꯇꯥꯟꯕ ꯌꯥꯎꯕ ꯂꯩꯕꯥꯛ ꯍꯋꯥꯏ ꯊꯥꯕ ꯑꯃꯁꯨꯡ ꯂꯧꯎ ꯁꯤꯡꯎꯕꯅ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯂꯝꯕꯤ ꯅꯠꯇꯅ ꯀꯪꯐꯥꯜ ꯂꯝꯕꯤ ꯌꯥꯝꯅꯃꯛ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯂꯩꯇ꯭ꯔꯤ ꯁ꯭ꯀꯨꯜ ꯂꯩꯇ꯭ꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯐꯤꯕꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯔꯤ ꯁꯨꯞꯅꯇꯒꯤ ꯈꯨꯟꯁꯤꯗ BA ꯄꯥꯁ ꯇꯧꯔꯗꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯍꯧꯔꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯌꯥꯎꯗ꯭ꯔꯤ ꯈꯨꯟꯁꯤꯗ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯔꯤ ꯍꯥꯏꯕ ꯌꯥꯏ ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯁꯣꯊꯔꯕ ꯏꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯃꯅꯗꯤ ꯆꯦꯠꯅ ꯄꯨꯜꯂꯤꯕ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯔꯤ ꯊꯧꯖꯥꯜ ꯎꯠꯂꯛꯄ ꯀꯔꯝꯕ ꯇꯦꯡꯕꯥꯡ ꯄꯤꯔꯛꯄ ꯈꯧꯔꯥꯡꯅ ꯉꯁꯤꯁꯨ ꯉꯥꯏꯍꯧꯔꯤ ꯂꯣꯏꯅꯅ ꯃꯁꯛ ꯇꯝꯕꯨꯁꯨ ꯑꯃꯨꯛ ꯃꯨꯠꯇꯅꯅꯕ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯅꯝꯍꯠꯇꯨꯅ ꯍꯣꯠꯅꯍꯧꯔꯤ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯀꯔꯝꯅ ꯀꯥꯟꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯁꯨ ꯍꯣꯠꯅꯐꯝ ꯊꯣꯛꯇꯕꯔꯥ ꯁꯤꯔꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯅꯤꯄꯨꯔ ꯂꯥꯏꯐꯄꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔ ꯑꯃꯗꯤ ꯕꯦꯜ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ